ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯆꯦꯟꯅꯔꯤꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯁ꯭ꯇ꯭ꯔꯦꯟꯖꯔ ꯊꯤꯡꯁꯀꯤ episode 16 ꯑꯗꯨ ꯄꯨꯗꯨ ꯂꯥꯛꯆꯔꯦ ꯃꯃꯥꯡꯒꯤ episodeꯁꯤꯡꯗꯨ ꯌꯦꯡꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯋꯥꯔꯤꯁꯤ ꯃꯄꯨꯡ ꯐꯥꯅ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ episodeꯇꯒꯤ ꯈꯪꯈ꯭ꯔꯦ ꯑꯦꯂꯦꯚꯦꯟꯅ ꯃꯍꯥꯛꯀ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯦꯕꯇꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕ ꯀꯥꯂꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯗꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯨꯔꯦ ꯑꯗꯨꯒ ꯍꯣꯄꯔ ꯍꯣꯏ ꯃꯥꯏꯛ ꯍꯣꯏꯁꯤ ꯍꯣꯀꯤꯟꯁꯇ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯒꯗꯣꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯎꯕꯗꯒꯤ ꯀꯥꯂꯤꯕꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯍꯣꯄꯔ ꯍꯣꯏ ꯃꯥꯏꯛ ꯍꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯍꯣꯀꯤꯟꯁ ꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈ꯭ꯔꯕꯅꯤ ꯀꯥꯂꯤꯅꯁꯨ ꯃꯉꯣꯟꯗ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯄꯋꯥꯔꯁꯤ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯇꯝꯕꯤꯔꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ episode 16 ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤꯗ ꯍꯣꯀꯤꯟꯁ ꯂꯦꯕꯁꯤꯗꯒꯤ ꯍꯧꯔꯦ ꯍꯧꯖꯤꯛ ꯂꯩꯅꯨꯡꯁꯤꯗꯒꯤ ꯗꯦꯃꯣꯗꯣꯛ ꯍꯥꯏꯔꯤꯕ ꯁꯥꯁꯤꯡꯁꯤ ꯂꯦꯕꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯤꯗ ꯀꯥꯈꯠꯂꯛꯄ ꯍꯧꯔꯛꯂꯤ ꯁꯥꯁꯤ ꯎꯕꯗ ꯍꯣꯄꯔ ꯑꯃꯗꯤ ꯗꯣꯛꯇꯔ ꯑꯥꯎꯟ ꯍꯣꯏꯁꯨ ꯉꯛꯅꯗꯨꯃꯛ ꯌꯦꯡꯂꯤ ꯍꯣꯄꯔꯁꯨ ꯖꯤꯕꯁꯤ ꯀꯔꯤ ꯖꯤꯕꯅꯣ ꯈꯪꯗꯕꯗꯒꯤ ꯃꯨꯟꯅꯗꯨꯃꯛ ꯌꯦꯡꯂꯤ ꯃꯁꯤꯗ ꯁꯥꯁꯤꯅ ꯃꯔꯛꯇ ꯈꯥꯔꯤꯕ ꯃꯤꯡꯁꯦꯟꯁꯤꯗ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛ ꯀꯟꯅ ꯆꯣꯡꯁꯤꯜꯂꯛꯂꯤ ꯑꯥꯎꯟꯅ ꯃꯁꯤꯗ ꯈꯥꯔꯤꯕ ꯃꯤꯡꯁꯦꯟꯁꯤ ꯄꯣꯂꯤꯀꯥꯔꯕꯣꯅꯦꯠꯅ ꯁꯥꯕꯅꯤ ꯃꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯊꯨꯒꯥꯏꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤ ꯁꯥꯁꯤꯁꯨ ꯑꯃꯨꯛ ꯑꯅꯤꯔꯛ ꯃꯤꯡꯁꯦꯟꯁꯤꯗ ꯊꯨꯒꯥꯏꯅꯕ ꯇ꯭ꯔꯥꯏ ꯇꯧꯔꯝꯂꯒ ꯉꯝꯗꯕꯗꯒꯤ ꯃꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯌꯥꯝ ꯀꯟꯅ ꯈꯣꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯥꯒꯨꯝꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯥ ꯃꯌꯥꯝ ꯑꯃꯁꯨ ꯃꯐꯝꯁꯤꯗ ꯂꯣꯏꯅ ꯀꯥꯈꯠꯂꯛꯂꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛ ꯃꯤꯡꯁꯦꯟꯁꯤꯗ ꯍꯟꯖꯟ ꯍꯟꯖꯟꯅ ꯆꯣꯡꯁꯤꯟꯗꯨꯅ ꯊꯤꯜꯂꯛꯄꯗꯗꯤ ꯃꯤꯡꯁꯦꯟꯁꯤ ꯀ꯭ꯔꯦꯛ ꯆꯠꯄ ꯍꯧꯔꯛꯂꯤ ꯍꯣꯄꯔꯅ ꯑꯥꯎꯟꯗ ꯇꯁꯦꯡꯅ ꯃꯤꯡꯁꯦꯟꯁꯤꯕꯨ ꯀꯥꯏꯕ ꯉꯝꯃꯣꯏꯗꯕ ꯃꯤꯡꯁꯦꯜꯂ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯎꯟꯁꯨ ꯃꯤꯡꯁꯦꯟꯁꯤꯡꯁꯤ ꯀ꯭ꯔꯦꯛ ꯆꯠꯄ ꯍꯧꯔꯛꯄꯁꯤꯗ ꯊꯥꯖꯕ ꯂꯩꯔꯛꯇꯕꯗꯒꯤ ꯃꯐꯝꯁꯤꯒꯤ ꯗꯦꯟꯖꯔ ꯑꯦꯂꯥꯔꯝꯁꯤ ꯁꯨꯏ ꯑꯃ ꯃꯦꯠꯇꯨꯅ ꯈꯣꯡꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯃꯥꯏꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤꯁꯤꯡ ꯃꯨꯛꯅꯗꯨꯅ ꯍꯣꯄꯔ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯇꯧꯔꯤꯉꯩ ꯑꯦꯂꯥꯔꯝꯁꯤ ꯈꯣꯡꯉꯛꯄꯗꯒꯤ ꯕꯣꯕꯅ ꯉꯛꯇꯨꯅ ꯃꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯥꯏꯛꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯃꯇꯝꯁꯤ ꯊꯦꯡꯇꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯖꯣꯏꯁꯀ ꯋꯤꯜꯒꯅ ꯂꯩꯔꯤꯕ ꯀꯥꯁꯤꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯤ ꯖꯣꯏꯁꯅꯁꯨ ꯃꯐꯝꯁꯤꯗ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯥꯏꯛꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯦ ꯃꯐꯝꯁꯤ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯃꯈꯥꯔꯣꯝꯗꯁꯨ ꯁꯥꯁꯤꯡꯁꯤꯅ ꯃꯤꯡꯁꯦꯟꯁꯤꯗ ꯍꯟꯖꯟ ꯍꯟꯖꯟ ꯐꯨꯕꯗꯒꯤ ꯀꯥꯏꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯍꯣꯄꯔ ꯍꯣꯏꯅꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯁꯤ ꯍꯣꯏꯗꯨꯅ ꯃꯥꯅ ꯍꯤꯡꯅꯕ ꯆꯦꯟꯊꯣꯔꯛꯂꯤ ꯁꯥꯁꯤꯡꯁꯤꯅꯁꯨ ꯃꯤꯡꯁꯦꯟꯁꯤ ꯊꯨꯒꯥꯏꯈꯤꯗꯨꯅ ꯂꯦꯕ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯊꯛꯇ ꯆꯦꯟꯈꯠꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯌꯥꯝꯃꯟꯈꯤꯕꯅ ꯍꯣꯄꯔꯒ ꯑꯥꯎꯟꯒꯗꯤ ꯑꯥꯎꯟꯅ ꯍꯥꯏꯕꯗꯒꯤ ꯂꯤꯐꯁꯤꯗ ꯇꯣꯡꯗꯕꯤ ꯁ꯭ꯇꯤꯌꯥꯔꯗ ꯑꯣꯏꯅ ꯆꯦꯟꯈꯠꯈ꯭ꯔꯦ ꯗꯣꯛꯇꯔ ꯈꯔꯗꯤ ꯂꯤꯐꯁꯤꯗ ꯇꯣꯡꯂꯤꯉꯩ ꯁꯥꯁꯤꯡꯁꯤ ꯌꯧꯁꯤꯜꯂꯛꯄ ꯍꯥꯟꯗꯨꯅ ꯂꯤꯐ ꯃꯅꯨꯡꯁꯤꯗ ꯆꯣꯡꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯥꯏꯛꯅ ꯄꯪꯊꯅꯕ ꯏꯟꯖꯦꯛꯁꯟ ꯑꯃ ꯄꯥꯏꯗꯨꯅ ꯋꯤꯜꯁꯤ ꯄꯪꯊꯍꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯃꯥꯏꯛꯀꯤ ꯋꯥꯐꯝꯁꯤꯗ ꯖꯣꯏꯁꯅꯗꯤ ꯉꯛꯇꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯥꯏꯛꯅ ꯍꯧꯖꯤꯛꯇꯤ ꯋꯤꯜꯁꯤ ꯃꯈꯣꯏꯒꯤ ꯄꯥꯎꯃꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯁꯦꯗꯣ ꯃꯣꯟꯁꯇꯔꯗꯨꯒꯤ ꯄꯥꯎꯃꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯁꯦꯗꯣ ꯃꯣꯟꯁꯇꯔꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯣꯀꯦꯁꯟꯁꯤ ꯇꯥꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯑꯥꯔꯃꯤ ꯑꯣꯏꯔꯤꯕ ꯁꯥꯁꯤꯡꯁꯤ ꯃꯐꯝꯁꯤꯗ ꯊꯥꯔꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯕꯨꯁꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯔꯤ ꯋꯤꯜꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯣꯏꯗꯕꯅꯤ ꯆꯤꯟ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯁꯣꯝꯗꯅ ꯃꯈꯥꯗꯒꯤ ꯀꯥꯈꯠꯂꯛꯏꯕ ꯂꯤꯐꯁꯤ ꯃꯊꯛ ꯌꯧꯔꯛꯇꯨꯅ ꯍꯥꯡꯇꯣꯔꯛꯄꯗꯗꯤ ꯁꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯗꯨꯅ ꯂꯤꯐꯁꯤꯗ ꯇꯣꯡꯈ꯭ꯔꯤꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤ ꯑꯃꯁꯨ ꯁꯥꯁꯤꯡꯁꯤ ꯎꯕꯗ ꯄꯥꯈꯠꯇꯨꯅ ꯇꯨꯡ ꯍꯟꯍꯟꯗꯨꯅ ꯅꯣꯡꯃꯩꯁꯤꯡꯁꯦ ꯄꯪꯀꯥꯞꯇ ꯀꯥꯞꯂꯤ ꯃꯊꯛꯇꯁꯨ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯃꯌꯥꯝ ꯑꯃ ꯀꯥꯞꯅꯔꯛꯄꯁꯤ ꯕꯣꯕ ꯍꯣꯏ ꯖꯣꯏꯁ ꯍꯣꯏꯅꯁꯨ ꯇꯥꯔꯦ ꯑꯗꯨꯕꯨ ꯋꯤꯜꯗꯤ ꯃꯥꯏꯛꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨ ꯏꯟꯒꯅꯨ ꯍꯥꯏꯗꯨꯅ ꯃꯃꯥꯁꯤꯗ ꯅꯍꯥꯟꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯑꯃꯗ ꯌꯥꯝ ꯁꯥꯎꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯃꯃꯥ ꯖꯣꯏꯁꯅ ꯃꯆꯥꯕꯨ ꯐꯥꯗꯗꯨꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗ ꯋꯤꯜꯅꯁꯨ ꯉꯥꯛꯇꯪ ꯈꯜꯂꯒ ꯂꯂꯠ ꯇꯧꯗꯨꯅ ꯅꯪ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯖꯣꯏꯁꯅꯁꯨ ꯋꯤꯜꯁꯤ ꯃꯃꯥ ꯑꯣꯏꯔꯤꯕ ꯃꯍꯥꯛ ꯐꯥꯎꯕ ꯀꯥꯎꯕ ꯍꯧꯔꯛꯑꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯕꯣꯕꯇ ꯐꯥꯍꯟꯗꯨꯅ ꯋꯥꯟꯊꯅꯕ ꯏꯟꯖꯦꯛꯁꯟꯁꯤ ꯃꯥꯏꯛꯇꯒꯤ ꯂꯧꯔꯒ ꯀꯥꯞꯁꯤꯟꯈ꯭ꯔꯦ ꯋꯤꯜꯁꯨ ꯉꯥꯏꯍꯥꯛ ꯂꯥꯎꯔꯝꯂꯒ ꯇꯞꯅ ꯂꯦꯛꯊꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯍꯣꯄꯔꯒ ꯗꯣꯛꯇꯔ ꯑꯥꯎꯟꯒꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯇꯟꯖꯥꯁꯤꯗ ꯃꯐꯝꯁꯤ ꯇꯥꯕ ꯊꯣꯡꯁꯤ ꯁꯥꯁꯤꯡꯁꯤꯅ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯍꯣꯄꯔꯅ ꯈꯣꯡꯂꯩ ꯊꯨꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯋꯤꯜꯕꯨ ꯄꯪꯈꯠꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯀꯥꯁꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯁꯥꯒꯤ ꯁꯥ ꯉꯥꯛꯇ ꯉꯥꯏꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯑꯁꯤ ꯅꯥꯇꯅ ꯋꯥꯏ ꯆꯥꯏꯔꯦ ꯃꯈꯣꯏꯁꯤ ꯍꯧꯖꯤꯛ ꯆꯠꯐꯝ ꯂꯩꯇꯕꯗꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯀꯥ ꯑꯃꯗ ꯄꯨꯂꯞ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯖꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯨꯔꯤꯕ ꯀꯥꯁꯤꯅ ꯂꯦꯕꯁꯤꯗ ꯂꯩꯔꯤꯕ CC ꯀꯦꯃꯦꯔꯥ ꯃꯌꯥꯝꯁꯤꯒꯤ ꯌꯦꯡꯐꯝ ꯖꯒꯥ ꯑꯣꯏꯔꯝꯂꯤ ꯃꯈꯣꯏꯅ ꯃꯁꯤ ꯎꯕꯗ ꯈꯪꯂꯦ ꯃꯐꯝ ꯈꯨꯗꯤꯡ ꯁꯥꯁꯤꯡꯁꯤꯅ ꯋꯥꯏ ꯆꯥꯏꯗꯨꯅ ꯂꯩꯕꯁꯤ ꯃꯈꯣꯏꯅ ꯂꯣꯏꯅ ꯎꯔꯦ ꯇꯟꯖꯥꯁꯤꯗ ꯃꯐꯝꯁꯤꯒꯤ ꯃꯩꯁꯤꯁꯨ ꯈꯪꯃꯨꯠ ꯃꯨꯠꯈꯤꯗꯨꯅ ꯄꯨꯡꯃꯝ ꯃꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯂꯦꯕꯁꯤꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯂꯥꯏꯟ ꯈꯨꯗꯤꯡꯃꯛ ꯁꯠꯗꯥꯎꯟ ꯑꯣꯏꯈꯤꯗꯨꯅ ꯃꯊꯪ ꯃꯨꯠꯈꯤꯗꯨꯅ ꯄꯨꯡꯃꯝ ꯃꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯕꯤꯜꯂꯤ ꯍꯣꯏꯒꯤ ꯃꯌꯨꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯌꯨꯝꯁꯤꯗ ꯕꯤꯜꯂꯤꯒꯤ ꯃꯄꯥꯒ ꯃꯦꯛꯁꯀꯤ ꯃꯃꯥꯒꯁꯤ ꯍꯜꯂꯛꯂꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯈꯤꯇꯪ ꯐꯣꯡꯗꯣꯛꯆꯔꯝꯒꯦ ꯕꯤꯜꯂꯤꯒ ꯃꯦꯛꯁꯀꯁꯤ ꯃꯄꯥꯗꯤ ꯄꯨꯜꯂꯤ ꯑꯗꯨꯒ ꯃꯃꯥꯗꯤ ꯄꯨꯟꯗꯦ ꯕꯤꯜꯂꯤꯅ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯆꯥꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯦꯛꯁꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨꯗꯤ ꯂꯩꯔꯤ ꯃꯦꯛꯁꯀꯤ ꯃꯃꯥꯒꯤ ꯃꯃꯤꯡꯁꯤꯅ ꯁꯨꯖꯟ ꯀꯧꯏ ꯁꯨꯖꯟꯅ ꯍꯧꯖꯤꯛ ꯃꯆꯥ ꯃꯦꯛꯁꯄꯨ ꯀꯧꯗꯨꯅ ꯀꯥꯁꯤꯗ ꯆꯪꯉꯛꯄꯗ ꯃꯦꯛꯁꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯊꯣꯡꯅꯥꯎꯁꯤꯁꯨ ꯏꯍꯥꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯤ ꯇꯁꯦꯡꯕꯗꯤ ꯃꯦꯛꯁꯇꯤ ꯕꯤꯜꯂꯤꯗ ꯇꯥꯛꯑꯝꯗꯕꯤ ꯊꯣꯡꯅꯥꯎꯁꯤꯗꯒꯤ ꯂꯤꯊꯣꯛꯇꯨꯅ ꯂꯨꯀꯁꯀ ꯂꯣꯏꯅꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯁꯣꯝꯗꯅ ꯕꯤꯜꯂꯤꯗꯤ ꯃꯍꯥꯛꯀꯤ ꯀꯥꯁꯤꯗ ꯏꯁꯩ ꯍꯧꯅ ꯊꯥꯒꯠꯇꯨꯅ ꯗꯦꯠ ꯆꯠꯅꯕꯒꯤꯗꯃꯛ ꯀꯦꯗꯨꯅ ꯂꯩꯔꯤ
ꯇꯥꯟꯖꯥꯁꯤꯗ ꯃꯦꯛꯁꯤ ꯃꯃꯥ ꯁꯨꯖꯟꯅ ꯕꯤꯂꯤꯗ ꯀꯧꯗꯨꯅ ꯊꯣꯡꯁꯤ ꯊꯤꯜꯂꯛꯂꯤ ꯕꯤꯂꯤꯁꯨ ꯀꯩꯝꯇ ꯊꯋꯥ ꯁꯥꯗꯕꯤ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤꯗ ꯕꯦꯕꯥꯔ ꯑꯃꯠꯇ ꯌꯥꯎꯗꯕꯤ ꯑꯩ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ ꯃꯄꯥꯟꯗꯒꯤ ꯃꯄꯥꯁꯤꯅ ꯑꯃꯨꯛ ꯕꯤꯂꯤꯗ ꯀꯧꯔꯛꯂꯤ ꯃꯁꯤꯗꯗꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯕꯤꯂꯤꯁꯨ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯂꯤ ꯕꯤꯂꯤꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯄꯥꯁꯤꯅ ꯑꯗꯨꯗꯤ ꯅꯪꯅ ꯍꯪꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯑꯣꯏꯅ ꯍꯪꯒꯗꯕꯅꯤ ꯄꯥꯎꯈꯨꯝꯗꯨꯅ ꯅꯪꯅ ꯑꯣꯏꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤ ꯕꯤꯂꯤꯅ ꯑꯩꯅ ꯈꯪꯉꯝꯃꯗꯤ ꯉꯁꯥꯏꯅ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯔꯤ ꯁꯨꯖꯟꯅ ꯃꯦꯛꯁꯇꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯔꯤ ꯃꯄꯥꯁꯤꯅ ꯑꯗꯨꯒ ꯊꯣꯡꯅꯥꯎꯁꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯕꯤꯂꯤꯁꯨ ꯈꯪꯗꯦ ꯍꯥꯏꯔꯤ ꯃꯄꯥꯁꯤꯅ ꯈꯪꯗꯦꯗꯤ ꯀꯔꯤ ꯕꯤꯂꯤꯅ ꯀꯩꯝꯇ ꯃꯊꯥ ꯁꯥꯗꯕꯤ ꯀꯥꯏꯗꯅꯣꯃ ꯂꯩꯔꯝꯒꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯕꯅꯤ ꯒꯦꯝ ꯁꯥꯟꯅꯕ ꯆꯠꯂꯝꯕꯁꯨ ꯌꯥꯏ ꯍꯥꯏꯔꯤ ꯃꯄꯥꯁꯤꯅ ꯑꯗꯨꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯃꯦꯛꯁꯄꯨ ꯆꯦꯛꯁꯟꯅ ꯁꯦꯟꯅꯅꯕ ꯁꯤꯟꯅꯔꯝꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯕꯤꯂꯤꯅ ꯍꯣꯏ ꯕꯕꯥꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯣ ꯑꯩꯁꯨ ꯅꯤꯡꯁꯤꯡꯂꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯌꯨꯝꯁꯤꯗ ꯌꯧꯔꯛꯀꯅꯤ ꯍꯥꯏꯔꯛꯈꯤꯕ ꯃꯇꯝꯗꯨꯗꯒꯤ ꯄꯨꯡ 3 ꯆꯣꯟꯊꯗꯨꯅ ꯂꯥꯛꯑꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯗꯦꯠ ꯑꯃ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ ꯃꯄꯥꯁꯤꯅ ꯑꯣ ꯑꯗꯨꯅꯔ ꯅꯪꯅ ꯃꯤꯡꯁꯦꯟ ꯃꯃꯥꯡꯁꯤꯗ ꯅꯨꯄꯤꯗꯧꯅ ꯀꯦꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯦ ꯅꯆꯟꯗꯨ ꯁꯦꯟꯅꯕꯒꯤ ꯃꯍꯨꯠꯇ ꯕꯤꯂꯤꯅ ꯑꯩꯅ ꯍꯞꯇꯥ ꯀꯌꯥ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯃꯦꯛꯁꯄꯨ ꯁꯦꯟꯅꯗꯨꯅꯇ ꯂꯥꯛꯄꯅꯤ ꯕꯕꯥ ꯃꯍꯥꯛꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯤꯡꯉꯝꯃꯒꯗꯤ ꯃꯁꯤꯗ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯅ ꯄꯣꯗꯨꯅ ꯄꯝꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯟ ꯅꯠꯇꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗ ꯕꯤꯂꯤꯒꯤ ꯋꯥꯐꯝꯁꯤꯗ ꯃꯄꯥꯁꯤ ꯈꯪꯁꯥꯎ ꯁꯥꯎꯔꯛꯇꯨꯅ ꯕꯤꯂꯤꯁꯤ ꯐꯛꯂꯥꯡꯗ ꯅꯞꯁꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛ ꯊꯥꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯁꯤꯟꯅꯔꯝꯕ ꯋꯥꯐꯝꯁꯤꯡꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯕꯤꯂꯤꯁꯨ ꯃꯄꯥꯒꯤ ꯃꯑꯣꯡꯁꯤꯗ ꯈꯤꯇꯪ ꯀꯤꯔꯞꯅ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯕꯗꯨ ꯃꯤꯉꯣꯟꯗ ꯔꯦꯁꯄꯦꯛ ꯇꯧꯕ ꯍꯩꯌꯨ ꯌꯨꯝꯁꯤꯒꯤ ꯗꯥꯏꯇ ꯂꯧꯕ ꯍꯩꯌꯨ ꯍꯥꯏꯕꯤꯔꯝꯕꯅꯤ ꯃꯄꯥꯁꯤꯅ ꯑꯗꯨꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯅꯪꯅ ꯃꯦꯛꯁꯄꯨ ꯅꯆꯟ ꯅꯠꯇꯦ ꯍꯥꯏꯔꯨꯕꯗꯨꯒꯤꯗꯃꯛ ꯁꯨꯖꯟꯗ ꯂꯥꯟꯖꯔꯦ ꯍꯥꯏꯌꯨ ꯍꯥꯏꯔꯤ ꯕꯤꯂꯤꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤꯗ ꯋꯥꯐꯝꯗꯨꯒꯤꯗꯃꯛ ꯂꯥꯟꯖꯔꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯄꯥꯁꯤꯅ ꯕꯤꯂꯤꯅ ꯆꯠꯀꯦ ꯇꯧꯔꯤꯕ ꯗꯦꯠ ꯑꯁꯤ ꯊꯤꯡꯖꯤꯟꯗꯨꯅ ꯃꯆꯟ ꯃꯦꯛꯁꯄꯨ ꯐꯪꯗ꯭ꯔꯤꯐꯥꯎ ꯊꯤꯔꯨꯅꯕ ꯌꯥꯊꯪ ꯄꯤꯔꯝꯂꯒ ꯆꯠꯈ꯭रे ꯕꯤꯂꯤꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯃꯦꯛꯁꯀ ꯁ꯭ꯇꯤꯞꯀ ꯗꯁꯇꯤꯟꯒ ꯂꯨꯀꯥꯁꯀꯁꯤ ꯗꯁꯇꯤꯟꯒꯤ ꯃꯅꯥꯛꯇꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯕ ꯁꯥꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ ꯂꯨꯀꯥꯁꯅ ꯁꯥꯗꯨ ꯅꯪꯅ ꯅꯋꯥꯏ ꯂꯣꯏꯈꯤꯕ ꯗꯥꯇꯦꯅꯤꯌꯟ ꯍꯥꯏꯔꯤꯕ ꯖꯤꯕꯗꯨꯅꯤ ꯍꯥꯏꯕꯁꯤ ꯐꯖꯅ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯗꯁꯇꯤꯟꯅ ꯍꯣꯏ ꯈꯪꯂꯦ ꯃꯥꯒꯤ ꯅꯪꯒꯟꯗ ꯌꯦꯂꯣ ꯀꯂꯔ ꯑꯃ ꯆꯦꯟꯕꯅꯤ ꯃꯗꯨꯗ ꯑꯩꯅ ꯈꯪꯕꯅꯤ ꯃꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯉꯩꯗ 3ꯂꯛ ꯃꯀꯨ ꯍꯨꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯁꯥꯒꯤ ꯐꯣꯝ ꯑꯗꯨ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯀꯨ 3ꯂꯛ ꯍꯨꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯆꯥꯎꯕꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯃꯦꯛꯁꯅ ꯃꯍꯥꯛꯀꯤ ꯃꯊꯪꯒꯤ ꯃꯀꯨ ꯍꯨꯕꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯨꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯗꯁꯇꯤꯟꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯊꯨꯅ ꯍꯨꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨꯗ ꯂꯩꯈ꯭ꯔꯒꯅꯤ ꯍꯥꯏꯔꯤ ꯁ꯭ꯇꯤꯞꯅ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯅꯈꯣꯏꯒꯤ ꯍꯧꯗꯣꯡ ꯆꯥꯊꯣꯛꯑꯝꯕꯒꯨꯝ ꯍꯧꯖꯤꯛꯇꯤ ꯃꯤ ꯐꯥꯎꯕ ꯆꯥꯔꯛꯂꯅꯤ ꯍꯥꯏꯔꯤ ꯁ꯭ꯇꯤꯞꯀꯤ ꯋꯥꯐꯝꯁꯤꯗ ꯂꯨꯀꯥꯁꯅ ꯗꯁꯇꯤꯟꯗ ꯑꯣꯟꯁꯜꯂꯛꯇꯨꯅ ꯀꯔꯤ ꯍꯧꯗꯣꯡ ꯍꯥꯏꯕ ꯗꯥꯠꯅ ꯅꯈꯣꯏꯒꯤ ꯍꯧꯗꯣꯡꯗꯨ ꯆꯥꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯗꯁꯇꯤꯟꯁꯨ ꯂꯠ ꯇꯧꯗꯨꯅ ꯆꯥꯗꯦ ꯍꯥꯏꯔꯤ ꯁ꯭ꯇꯤꯞꯅ ꯅꯥꯀꯟꯗꯒꯤ ꯑꯃꯨꯛ ꯀꯥꯔꯟ ꯇꯥꯁꯜꯂꯛꯇꯨꯅ ꯅꯪꯅ ꯉꯔꯥꯡꯗ ꯍꯥꯏꯈ꯭ꯔꯤꯕꯗꯨꯗꯤ ꯅꯪꯅ ꯂꯣꯏꯕ ꯁꯥꯗꯨꯅ ꯅꯈꯣꯏꯒꯤ ꯍꯧꯗꯣꯡ ꯑꯗꯨ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯗꯁꯇꯤꯟꯒ ꯂꯨꯀꯥꯁꯀꯁꯤ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯀꯟꯅ ꯈꯟꯅꯔꯛꯂꯤ ꯂꯨꯀꯥꯁꯅꯗꯤ ꯁꯥꯗꯨ ꯗꯁꯇꯤꯟꯅ ꯃꯈꯣꯏ ꯈꯪꯍꯟꯗꯕꯤ ꯂꯣꯠꯁꯟꯗꯨꯅ ꯊꯝꯂꯒ ꯃꯌꯥꯝꯁꯤ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯍꯟꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯁꯥꯎꯔꯤ ꯗꯁꯇꯤꯟꯅꯁꯨ ꯑꯃꯨꯛ ꯂꯨꯀꯥꯁꯇ ꯑꯣꯟꯈꯠꯇꯨꯅ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤꯁꯤꯡꯁꯤ ꯃꯦꯛꯁꯇ ꯂꯣꯏꯅ ꯇꯝꯊꯣꯛꯄꯒꯤ ꯀꯟꯅ ꯁꯥꯎꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯁ꯭ꯇꯤꯞꯅ ꯅꯥꯀꯟꯗ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯕꯗꯒꯤ ꯑꯅꯤꯁꯤꯅ ꯂꯥꯡꯂꯤꯕꯁꯤ ꯂꯦꯞꯅꯕ ꯍꯥꯏꯔꯤ ꯑꯅꯤꯁꯤꯁꯨ ꯃꯔꯩꯁꯤ ꯁꯨꯝ ꯌꯦꯠꯅꯗꯨꯅ ꯂꯩꯕꯗꯒꯤ ꯁ꯭ꯇꯤꯞꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯇꯨꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡꯁꯤ ꯇꯥꯎ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯈꯣꯟꯖꯦꯜꯁꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯟꯈ꯭ꯔꯦ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯅ ꯂꯦꯞꯇꯨꯗ ꯁꯥ ꯃꯌꯥꯝ ꯑꯃꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯅꯤ ꯂꯨꯀꯥꯁꯅ ꯕꯥꯏꯅꯣꯀꯨꯂꯔꯁꯤ ꯊꯥꯟꯗꯨꯅ ꯌꯦꯡꯕꯗꯁꯨ ꯁꯥꯒꯤ ꯈꯣꯟꯖꯦꯜꯁꯤꯡꯁꯤ ꯈꯣꯡꯗꯨꯅ ꯂꯦꯞꯁꯤꯗ ꯊꯣꯝꯖꯤꯟꯈꯤꯕꯁꯤ ꯎꯔꯦ ꯃꯆꯤꯟꯗꯁꯨ ꯗꯁꯇꯤꯟꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯠꯂꯤꯕꯁꯤꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯨꯀꯥꯁꯅ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯤ ꯂꯦꯞꯇꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯂꯦꯞ ꯃꯅꯨꯡꯁꯤꯗꯅ ꯍꯧꯖꯤꯛ ꯃꯩꯁꯤ ꯄꯨꯡ ꯃꯨꯠꯇꯨꯅ ꯁꯥꯁꯤꯡꯁꯤꯅ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯦ ꯍꯣꯄꯔ ꯍꯣꯏꯅ ꯂꯩꯔꯤꯕ ꯀꯥꯁꯤꯗꯅ ꯗꯣꯛꯇꯔ ꯑꯥꯎꯟꯅ ꯕꯤꯜꯗꯤꯡꯁꯤꯒꯤ ꯃꯦꯞ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯆꯪꯐꯝ ꯑꯃꯗꯤ ꯊꯣꯛꯐꯝ ꯂꯣꯏꯅ ꯇꯥꯛꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯊꯣꯛꯐꯝꯁꯤ ꯌꯧꯔꯕꯁꯨ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯎꯟꯅ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯐꯝꯁꯤꯒꯤ ꯊꯣꯡꯁꯤꯡꯁꯤ ꯐꯦꯜ ꯁꯤꯀ꯭ꯌꯣꯔꯅꯤ ꯍꯥꯏꯔꯛꯂꯤ ꯖꯣꯏꯁꯅ ꯃꯗꯨꯒꯤ ꯑꯥꯔꯊꯔꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯎꯟꯅ ꯍꯥꯏꯕꯗꯤ ꯃꯐꯝꯁꯤꯒꯤ ꯃꯩꯁꯤ ꯍꯦꯛ ꯃꯨꯠꯈꯤꯕꯒ ꯕꯤꯜꯗꯤꯡꯁꯤꯗ ꯂꯩꯔꯤꯕ ꯃꯦꯟ ꯑꯣꯏꯔꯤꯕ ꯊꯣꯡꯁꯤꯡꯁꯤ ꯑꯣꯇꯣꯂꯣꯛ ꯂꯣꯏꯅ ꯇꯧꯈ꯭ꯔꯒꯅꯤ ꯕꯣꯕꯅ ꯃꯗꯨ ꯑꯃꯨꯛ ꯍꯟꯅ ꯑꯟꯂꯣꯛ ꯇꯧꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯎꯟꯅ ꯍꯣꯏ ꯌꯥꯏ ꯑꯗꯨꯕꯨ ꯊꯕꯛ ꯑꯗꯨ ꯀꯝꯄ꯭ꯌꯨꯇꯔꯗ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯃꯐꯝꯗꯨꯗ ꯆꯠꯇꯨꯅ ꯀꯝꯄ꯭ꯌꯨꯇꯔꯗꯨ ꯔꯤꯁꯦꯠ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯃꯐꯝꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯎꯟꯅꯁꯨ ꯃꯦꯞꯁꯤꯗ ꯎꯠꯇꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯐ꯭ꯂꯣꯔ 3 ꯀꯨꯝꯊꯔꯒ ꯂꯩꯕꯅꯤ ꯍꯥꯏꯔꯤ ꯍꯣꯄꯔꯁꯨ ꯍꯧꯖꯤꯛ ꯇꯦꯟꯁꯟ ꯑꯃꯗ ꯃꯦꯞꯁꯤ ꯄꯥꯏꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯗꯒꯤ ꯇꯧꯔꯤ ꯃꯁꯤꯗ ꯕꯣꯕꯅ ꯈꯥꯝꯗꯨꯅ ꯅꯪꯅ ꯆꯠꯀꯦ ꯇꯧꯔꯤꯕꯗꯨꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯣꯄꯔꯅ ꯕ꯭ꯔꯦꯀꯔꯁ ꯑꯗꯨ ꯔꯤꯁꯦꯠ ꯇꯧꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯕꯣꯕꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤꯅꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯅꯪ ꯈꯪꯂꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯣꯄꯔꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯤ ꯕꯣꯕꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯅꯠꯇꯦꯅꯦ ꯖꯤꯝ ꯍꯣꯄꯔ ꯑꯩꯅ ꯍꯥꯏꯕꯗꯤ ꯔꯤꯁꯦꯠ ꯑꯗꯨ ꯇꯧꯕꯗ ꯃꯐꯝꯁꯤꯒꯤ ꯃꯩꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯒꯅꯤ
ꯃꯩ ꯂꯥꯛꯂꯕꯁꯨ ꯊꯣꯡꯁꯤꯡꯁꯤ ꯍꯥꯡꯇꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯝꯄ꯭ꯌꯨꯇꯔ ꯁꯤꯁꯇꯦꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯔꯤꯕꯨꯠ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯣꯗ ꯑꯗꯨꯁꯨ ꯃꯦꯅꯨꯑꯦꯜ ꯏꯟꯄꯨꯠꯇ ꯑꯣꯚꯔꯔꯥꯏꯠ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯔꯤ ꯕꯣꯕꯅ ꯑꯗꯨꯅꯤ ꯊꯕꯛ ꯑꯗꯨ ꯇꯧꯕꯗ ꯈꯔ ꯂꯨꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯅ ꯃꯗꯨꯒꯤ ꯕꯦꯁꯤꯛ ꯑꯗꯨ ꯈꯪꯗ꯭ꯔꯕꯗꯤ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯕꯦꯁꯤꯛ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯥꯀꯟꯗꯒꯤ ꯃꯥꯏꯛꯅ ꯃꯗꯨꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯅꯤ ꯍꯣꯄꯔꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯦꯁꯤꯛꯇꯨ ꯍꯧꯖꯤꯛꯃꯛ ꯑꯩꯉꯣꯟꯗ ꯇꯥꯛꯎ ꯍꯥꯏꯔꯤ ꯕꯣꯕꯅ ꯍꯣꯄꯔ ꯃꯗꯨ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯇꯥꯛꯑꯒ ꯍꯩꯒꯗꯕ ꯅꯠꯇꯦꯅꯦ ꯕꯣꯕꯅ ꯗꯣꯛꯇꯔ ꯑꯥꯎꯟꯗ ꯑꯃꯨꯛ ꯑꯣꯟꯁꯜꯂꯛꯇꯨꯅ ꯑꯗꯣꯝꯗꯤ ꯊꯕꯛꯁꯤꯡꯁꯤꯒꯤ ꯅꯤꯌꯣꯝꯁꯤ ꯈꯪꯕꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯗꯣꯛꯇꯔ ꯑꯥꯎꯟꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤꯝꯇ ꯈꯪꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯅ ꯃꯗꯨꯃꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯊꯕꯛꯁꯤꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯈꯪꯂꯤꯕꯁꯤ ꯕꯣꯕ ꯅꯠꯇꯅ ꯀꯅꯥꯝꯇ ꯌꯥꯎꯗ꯭ꯔꯦ ꯍꯣꯄꯔꯁꯨ ꯊꯧꯅꯥ ꯄꯪꯐꯗ ꯐꯖꯔꯕꯁꯨ ꯑꯁꯤꯒꯨꯝꯕ ꯂꯥꯏꯟꯁꯤꯗꯗꯤ ꯄꯨꯔꯥ ꯅꯤꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗ ꯕꯣꯕꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯀꯤꯔꯕꯁꯨ ꯀꯤꯅ ꯃꯌꯥꯝꯁꯤꯒꯤꯗꯃꯛ ꯑꯃꯗꯤ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯖꯣꯏꯁꯀꯤꯗꯃꯛ ꯈꯟꯗꯨꯅ ꯑꯩ ꯑꯣꯏꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯈ꯭ꯔꯦ ꯖꯣꯏꯁꯅꯁꯨ ꯄꯥꯈꯠꯇꯨꯅ ꯕꯣꯕꯇ ꯅꯨꯡꯁꯤꯅ ꯀꯣꯜꯂꯤ ꯕꯣꯕꯅꯁꯨ ꯖꯣꯏꯁꯅ ꯄꯥꯈꯠꯂꯤꯕꯁꯤ ꯊꯦꯝꯖꯤꯟꯗꯨꯅ ꯑꯩ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯖꯣꯏꯁ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯒꯅꯤ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯂꯣꯏꯅꯔꯨꯕꯗꯒꯤ ꯕꯣꯕ ꯁꯨꯄꯔ ꯍꯦꯔꯣ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯤ ꯃꯁꯤꯗꯒꯤ ꯕꯣꯕꯀ ꯍꯣꯄꯔꯒꯁꯤ ꯀꯥꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯗꯒꯤ ꯅꯣꯡꯃꯩ ꯑꯃꯗꯤ ꯁꯦꯠꯅꯆꯤꯡꯕ ꯂꯧꯊꯣꯛꯇꯨꯅ ꯍꯣꯄꯔꯅ ꯕꯣꯕꯇ ꯂꯣꯏꯅ ꯐꯤꯠ ꯇꯧꯁꯟꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯅꯤꯌꯣꯝꯁꯤꯡ ꯇꯝꯕꯤꯗꯨꯅ ꯃꯐꯝꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯦꯕꯁꯤꯒꯤ ꯃꯄꯥꯟꯂꯣꯝꯗꯅ ꯖꯣꯅꯥꯊꯟꯒ ꯅꯦꯟꯁꯤꯒꯁꯤ ꯋꯤꯜ ꯍꯣꯏꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯒꯅꯤ ꯆꯤꯡꯅꯕꯗꯒꯤ ꯂꯦꯕꯁꯤꯗ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯄꯗ ꯒꯦꯠꯁꯤꯁꯨ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯂꯦꯕꯁꯤꯒꯤ ꯃꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯨꯠꯇꯨꯅ ꯄꯨꯝꯃꯝ ꯃꯝꯂꯒ ꯂꯩꯕꯁꯤ ꯎꯔꯦ ꯖꯣꯅꯥꯊꯟꯅꯁꯨ ꯒꯦꯠꯁꯤ ꯍꯥꯡꯅꯕ ꯁ꯭ꯋꯤꯆ ꯑꯁꯤ ꯀꯟꯅ ꯅꯝꯂꯤ ꯑꯗꯨꯕꯨ ꯒꯦꯠꯁꯤꯗꯤ ꯃꯩ ꯃꯨꯠꯈꯤꯕꯗꯒꯤ ꯑꯣꯇꯣ ꯂꯣꯛ ꯇꯧꯈꯤꯗꯨꯅ ꯍꯥꯡꯉꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯈꯣꯏꯅꯤꯅ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯦꯟꯁꯤꯅ ꯅꯥꯀꯟꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯒꯤ ꯖꯣꯅꯥꯊꯟꯗ ꯅꯥꯄꯤ ꯃꯔꯛꯁꯤꯗ ꯀꯩꯅꯣꯝꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯎꯃꯪꯂꯣꯝꯒꯤ ꯁꯥꯏꯠꯁꯤꯗ ꯇꯞ ꯇꯞꯅ ꯆꯪꯁꯜꯂꯛꯂꯤ ꯍꯧꯖꯤꯛ ꯎꯃꯪꯂꯣꯝꯁꯤꯗꯅ ꯇꯣꯁ ꯀꯥꯞꯇꯨꯅ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯤ ꯖꯣꯅꯥꯊꯟꯅꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯎꯃꯪꯁꯤꯗꯒꯤ ꯐꯥꯎꯗꯣꯔꯛꯄꯗꯗꯤ ꯁ꯭ꯇꯤꯞ ꯍꯣꯏ ꯗꯁꯇꯤꯟ ꯍꯣꯏ ꯃꯈꯣꯏ ꯃꯔꯤꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯅꯦꯟꯁꯤꯒ ꯖꯣꯅꯥꯊꯟꯒꯅꯁꯨ ꯁ꯭ꯇꯤꯞꯅ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯍꯨꯝꯁꯤꯒ ꯃꯐꯝꯁꯤꯗ ꯂꯥꯛꯄꯁꯤꯗ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯁ꯭ꯇꯤꯞꯅꯁꯨ ꯃꯐꯝꯁꯤꯗ ꯅꯦꯟꯁꯤꯒ ꯖꯣꯅꯥꯊꯟꯒꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯉꯛꯇꯨꯅ ꯅꯈꯣꯏꯅꯤꯅ ꯃꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯇꯔꯨꯛꯁꯤ ꯑꯃꯨꯛ ꯃꯐꯝꯁꯤꯗ ꯄꯨꯟꯈ꯭ರೆ ꯂꯦꯕꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯁꯥꯁꯤꯡꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯃꯈꯣꯏ ꯇꯔꯨꯛꯁꯨ ꯈꯣꯟꯖꯦꯜꯒꯤ ꯃꯥꯏꯀꯩꯁꯤꯗ ꯌꯦꯡꯂꯤ ꯁꯣꯝꯗꯅ ꯂꯦꯕꯁꯤꯒꯤ ꯃꯅꯨꯡꯗ ꯕꯣꯕꯁꯤ ꯄꯤꯁꯇꯣꯜꯁꯤ ꯄꯥꯏꯗꯨꯅ ꯀꯝꯄ꯭ꯌꯨꯇꯔ ꯁꯤꯁꯇꯦꯝꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤda ꯀꯨꯝꯊꯔꯛꯂꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯌꯥꯝ ꯀꯤꯅ ꯁꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯐꯝꯁꯤꯗ ꯌꯧꯕ ꯉꯝꯂꯦ ꯃꯐꯝꯁꯤ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯅ ꯃꯨꯠꯂꯤꯕ ꯃꯩꯁꯤꯡꯁꯤ ꯑꯣꯟ ꯂꯣꯏꯅ ꯇꯧꯔꯛꯂꯤ ꯃꯍꯥꯛꯅ ꯐ꯭ꯌꯨꯖꯁꯤꯡꯁꯤ ꯍꯦꯛ ꯍꯥꯞꯄꯛꯄꯒ ꯕꯤꯜꯗꯤꯡꯁꯤꯒꯤ ꯃꯩꯁꯤꯡꯁꯤ ꯂꯣꯏꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯉꯁꯥꯏ ꯃꯩ ꯃꯨꯠꯇꯨꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯕ CCTVꯁꯤꯡꯁꯤꯁꯨ ꯑꯣꯟ ꯂꯣꯏꯅ ꯇꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯕꯣꯕꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯍꯣꯄꯔ ꯍꯣꯏ ꯖꯣꯏꯁ ꯍꯣꯏꯅꯁꯨ ꯀꯦꯃꯦꯔꯥꯒꯤ ꯃꯇꯦꯡꯗꯒꯤ ꯎꯕ ꯐꯪꯂꯦ ꯃꯄꯥꯟꯂꯣꯝꯗꯁꯨ ꯃꯈꯣꯏ ꯇꯔꯨꯛꯁꯤ ꯃꯔꯩꯌꯦꯠ ꯑꯗꯨ ꯂꯩꯔꯤꯉꯩ ꯂꯦꯕꯁꯤꯒꯤ ꯃꯩꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯁꯤꯗ ꯅꯦꯟꯁꯤꯅ ꯎꯕꯗꯒꯤ ꯃꯌꯥꯝꯗꯁꯨ ꯍꯥꯏꯗꯨꯅ ꯖꯣꯅꯥꯊꯟꯅ ꯒꯦꯠꯁꯤ ꯍꯥꯡꯅꯕꯒꯤꯗꯃꯛ ꯁ꯭ꯋꯤꯆ ꯑꯁꯤ ꯀꯟꯅ ꯅꯝꯂꯤ ꯑꯗꯨꯕꯨ ꯃꯩ ꯂꯥꯛꯂꯕꯁꯨ ꯊꯣꯡꯁꯤꯡꯁꯤꯗꯤ ꯃꯩ ꯃꯨꯠꯂꯨꯕꯗꯒꯤ ꯑꯣꯇꯣ ꯂꯣꯛ ꯇꯧꯈ꯭ꯔꯕꯅꯤꯅ ꯍꯥꯡꯉꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗ ꯖꯣꯅꯥꯊꯟꯕꯨ ꯑꯃꯨꯛ ꯗꯁꯇꯤꯟꯅ ꯏꯟꯊꯣꯛꯂꯒ ꯃꯥ ꯑꯃꯨꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯁ꯭ꯋꯤꯆ ꯑꯁꯤ ꯄꯪꯅꯝꯗ ꯅꯝꯗꯨꯅ ꯂꯩꯔꯤ ꯃꯅꯨꯡꯂꯣꯝꯗꯅ ꯕꯣꯕꯀ ꯗꯣꯛꯇꯔ ꯑꯥꯎꯟ ꯍꯣꯏ ꯍꯣꯄꯔ ꯍꯣꯏꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯕꯣꯕꯅ ꯀꯝꯄ꯭ꯌꯨꯇꯔ ꯑꯁꯤ ꯑꯣꯟ ꯇꯧꯗꯨꯅ ꯕꯤꯜꯗꯤꯡꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤ ꯔꯤꯕꯨꯠ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯈ꯭ꯔꯦ ꯕꯣꯕꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯍꯩꯖꯕ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯊꯣꯡꯁꯤꯡꯁꯤ ꯃꯊꯪ ꯍꯥꯡꯕ ꯍꯧꯔꯛꯂꯤ ꯃꯄꯥꯟꯂꯣꯝꯗꯁꯨ ꯖꯣꯅꯥꯊꯟꯒ ꯗꯁꯇꯤꯟꯒꯅ ꯍꯥꯡꯒꯦ ꯇꯧꯔꯤꯕ ꯒꯦꯠ ꯑꯁꯤ ꯃꯊꯟꯇ ꯍꯥꯡꯗꯣꯛꯄ ꯍꯧꯔꯛꯂꯤ ꯃꯁꯤꯗ ꯗꯁꯇꯤꯟꯅ ꯃꯌꯥꯝꯁꯤꯗꯗꯤ ꯒꯦꯠ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯡꯕ ꯁꯥꯔꯤ ꯕꯣꯕꯅ ꯍꯧꯖꯤꯛ ꯊꯣꯡꯁꯤꯡꯁꯤ ꯍꯥꯡꯗꯣꯔꯛꯄꯁꯤꯗ ꯍꯣꯄꯔ ꯍꯣꯏ ꯗꯣꯛꯇꯔ ꯑꯥꯎꯟ ꯍꯣꯏꯅꯁꯨ ꯕꯣꯕꯄꯨ ꯊꯥꯒꯠꯇꯨꯅ ꯌꯥꯝ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ ꯕꯣꯕꯁꯨ ꯁꯤꯁꯇꯦꯝ ꯑꯁꯤ ꯔꯤꯕꯨꯠ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯖꯣꯏꯁ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤ ꯇꯟꯖꯥꯁꯤꯗ ꯗꯣꯛꯇꯔ ꯑꯥꯎꯟꯅ ꯕꯣꯕꯅ ꯂꯩꯕ ꯃꯐꯝꯁꯤꯒꯤ ꯃꯅꯥꯛꯇ ꯁꯥ ꯑꯃ ꯂꯩꯕꯁꯤ ꯀꯦꯃꯦꯔꯥꯒꯤ ꯃꯇꯦꯡꯗꯒꯤ ꯎꯕꯗꯒꯤ ꯕꯣꯕꯇ ꯈꯥꯝꯗꯨꯅ ꯀꯥꯁꯤꯗꯒꯤ ꯊꯣꯛꯇꯅꯕ ꯍꯥꯏꯔꯤ ꯃꯁꯤꯗ ꯕꯣꯕꯅ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯀꯝꯄ꯭ꯌꯨꯇꯔ ꯃꯅꯥꯛꯁꯤꯗ ꯑꯃꯨꯛ ꯆꯪꯁꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯣꯏꯃꯦꯠ ꯃꯦꯠꯂꯤ ꯃꯁꯤꯗ ꯕꯣꯕꯅ ꯇꯧꯔꯤꯕꯁꯤ ꯍꯣꯄꯔ ꯍꯣꯏ ꯑꯥꯎꯟ ꯍꯣꯏꯅꯗꯤ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯉꯛꯅ ꯌꯦꯡꯂꯤ ꯕꯣꯕꯅ ꯍꯧꯖꯤꯛ ꯁꯥꯁꯤꯅ ꯂꯩ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯏꯁꯤꯡ ꯆꯥꯏꯊꯕꯗꯒꯤ ꯁꯥꯁꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯕꯣꯕꯀꯤ ꯍꯩꯁꯤꯡꯕ ꯃꯇꯧꯁꯤꯗ ꯍꯣꯄꯔ ꯍꯣꯏꯅꯁꯨ ꯕꯣꯕꯄꯨ ꯌꯥꯝ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯕꯣꯕꯅ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩꯁꯤ ꯊꯝꯃꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯍꯣꯄꯔꯅ ꯋꯤꯜꯁꯤ ꯄꯝꯈꯠꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯁꯦꯝ ꯁꯥꯔꯤ ꯇꯥꯟꯖꯥꯁꯤꯗ ꯗꯣꯛꯇꯔ ꯑꯥꯎꯟꯅ ꯍꯣꯄꯔꯗ ꯁꯦꯠ ꯑꯃ ꯄꯤꯔꯛꯂꯦ ꯍꯣꯄꯔꯅ ꯃꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯗꯣꯛꯇꯔ ꯑꯥꯎꯟꯅ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯂꯩꯍꯧꯗꯕ ꯌꯥꯔꯔꯣꯏ ꯍꯣꯄꯔ ꯑꯩ CC ꯀꯦꯃꯦꯔꯥꯒꯤ ꯃꯇꯦꯡꯗꯒꯤ ꯅꯈꯣꯏꯒꯤ ꯂꯝꯕꯤꯗꯨ ꯒꯥꯏꯗ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗ ꯐꯝꯗꯨꯅ ꯂꯩꯍꯧꯔꯦ ꯍꯣꯄꯔꯒ ꯖꯣꯏꯁꯀ ꯃꯥꯏꯛꯀꯁꯨ ꯋꯤꯜꯕꯨ ꯄꯨꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯂꯦꯕꯁꯤꯒꯤ ꯑꯔꯣꯏꯕ ꯊꯣꯡꯁꯤ ꯍꯥꯡꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯖꯣꯏꯁꯇꯤ ꯊꯣꯡꯖꯤꯟꯁꯤꯗ ꯂꯦꯞꯇꯨꯅ ꯕꯣꯕꯄꯨ ꯊꯣꯛꯂꯛꯄ ꯌꯥꯝ ꯂꯥꯡꯇꯛꯅꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯕꯣꯕꯁꯤ
ꯗꯣꯛꯇꯔ ꯑꯥꯎꯅꯗꯤ ꯀꯦꯃꯦꯔꯥꯒꯤ ꯃꯇꯦꯡꯗꯒꯤ ꯂꯣꯏꯅ ꯎꯕꯅꯤꯅ ꯁꯦꯠꯇ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯂꯝꯕꯤꯁꯤ ꯇꯥꯛꯇꯨꯅ ꯒꯥꯏꯗ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯕꯣꯕꯅ ꯂꯦꯞꯁꯤꯒꯤ ꯑꯔꯣꯏꯕ ꯊꯣꯡꯁꯤ ꯌꯧꯔꯝꯗꯥꯏꯗ ꯕꯣꯕꯀꯤ ꯅꯥꯀꯟꯗ ꯁꯥ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯗꯣꯛꯇꯔ ꯑꯥꯎꯅ ꯎꯕꯗꯒꯤ ꯀꯥ ꯑꯃꯗ ꯆꯦꯟꯁꯟꯗꯨꯅꯁꯨ ꯂꯣꯠꯍꯜꯂꯤ꯫ ꯕꯣꯕꯁꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯗꯨꯅ ꯌꯥꯝ ꯀꯤꯅ ꯀꯥ ꯃꯆꯥꯁꯤꯗ ꯇꯥꯁꯟꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯥꯎꯅ ꯁꯥꯁꯤ ꯍꯦꯟꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯕꯣꯕꯇ ꯄꯥꯎ ꯐꯥꯎꯗꯨꯅ ꯀꯥꯁꯤꯗꯒꯤ ꯊꯣꯛꯂꯛꯅꯕ ꯍꯥꯏꯔꯤ꯫ ꯕꯣꯕꯁꯨ ꯀꯥꯁꯤꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯄꯗ ꯅꯥꯀꯟꯗ ꯉꯥꯗꯨꯅ ꯂꯩꯔꯝꯕ ꯁꯨꯝꯆꯤꯠ ꯑꯃ ꯂꯩꯃꯥꯏꯁꯤꯗ ꯃꯈꯣꯟ ꯊꯣꯛꯅ ꯇꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯇꯣꯛꯎꯔꯕ ꯁꯥ ꯑꯁꯤ ꯕꯣꯕꯇ ꯑꯣꯟꯁꯜꯂꯛꯇꯨꯅ ꯇꯥꯟꯅꯔꯛꯅꯕꯒꯤ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯗꯣꯛꯇꯔ ꯑꯥꯎꯅ ꯎꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯕꯣꯕ ꯅꯪ ꯌꯥꯝ ꯀꯟꯅ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯛꯂꯤ꯫ ꯕꯣꯕꯁꯨ ꯃꯥꯒꯤ ꯂꯩꯖꯕꯤ ꯄꯨꯊꯣꯛꯇꯨꯅ ꯌꯥꯝ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯁꯥꯁꯤꯁꯨ ꯍꯧꯖꯤꯛ ꯕꯣꯕꯇ ꯌꯥꯝ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯕꯣꯕꯅ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯊꯣꯡꯁꯤ ꯍꯥꯡꯇꯣꯛꯂꯒ ꯊꯣꯛꯇꯨꯅ ꯊꯣꯡꯁꯤ ꯂꯣꯟꯁꯟꯗꯨꯅ ꯊꯝꯃꯝꯂꯦ꯫ ꯁꯥꯁꯤꯁꯨ ꯊꯣꯡ ꯃꯅꯨꯡꯗ ꯆꯣꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯖꯣꯏꯁꯅꯁꯨ ꯃꯍꯥꯛꯄꯨ ꯃꯐꯝꯁꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯈꯣꯏꯅꯤ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯍꯧꯖꯤꯛꯇꯤ ꯍꯤꯡꯂꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯉꯁꯥꯏ ꯕꯣꯕꯇ ꯇꯥꯟꯅꯔꯛꯈꯤꯕ ꯁꯥꯗꯨꯅ ꯊꯣꯡ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯕꯣꯕꯇ ꯆꯣꯡꯁꯟꯗꯨꯅ ꯅꯝꯈ꯭ꯔꯦ꯫ ꯃꯁꯤꯗ ꯖꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯌꯥꯝ ꯄꯥꯈꯠꯅ ꯂꯥꯎꯔꯤ꯫ ꯍꯣꯄꯔꯁꯨ ꯆꯦꯟꯁꯜꯂꯛꯇꯨꯅ ꯕꯣꯕꯄꯨ ꯅꯝꯁꯟꯗꯨꯅ ꯊꯝꯂꯤꯕ ꯁꯥꯁꯤꯗ ꯅꯣꯡꯃꯩ ꯄꯀꯥꯞꯇ ꯀꯥꯞꯂꯤ꯫ ꯍꯧꯖꯤꯛ ꯅꯥꯀꯟꯗꯁꯨ ꯁꯥ ꯃꯌꯥꯝ ꯑꯃꯁꯨ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯄ ꯍꯧꯈ꯭ꯔꯦ꯫ ꯁꯥꯁꯤꯡꯁꯤ ꯃꯁꯤꯡ ꯁꯨꯝ ꯌꯥꯝꯁꯜꯂꯛꯄꯗꯒꯤ ꯍꯣꯄꯔꯁꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯪꯕꯗꯒꯤ ꯀꯞꯇꯨꯅ ꯕꯣꯕꯇ ꯆꯦꯟꯁꯟꯒꯦ ꯇꯧꯔꯤꯕ ꯖꯣꯏꯁꯄꯨ ꯄꯨꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯕꯣꯕꯇꯤ ꯍꯧꯖꯤꯛ ꯁꯥ ꯃꯌꯥꯝꯁꯤꯅ ꯌꯣꯝꯁꯟꯗꯨꯅ ꯃꯁꯥꯗꯒꯤ ꯏ ꯆꯨꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯣꯄꯔꯅꯁꯨ ꯂꯦꯞꯁꯤꯒꯤ ꯃꯦꯟ ꯗꯣꯔꯁꯤ ꯂꯣꯟꯁꯜꯂꯝꯂꯒ ꯊꯣꯛꯂꯛꯄꯗ ꯇꯥꯟꯖꯥꯁꯤꯗ ꯖꯣꯅꯥꯊꯟꯒ ꯅꯦꯟꯁꯤꯒꯁꯤ ꯒꯥꯔꯤ ꯊꯧꯖꯜꯂꯛꯇꯨꯅ ꯃꯃꯥ ꯖꯣꯏꯁ ꯍꯣꯏꯁꯤ ꯍꯥꯞꯇꯨꯅ ꯄꯨꯈ꯭ꯔꯦ꯫ ꯒꯦꯠ ꯂꯣꯝꯗꯅ ꯁ꯭ꯇꯤꯞ ꯍꯣꯏꯁꯤ ꯖꯣꯅꯥꯊꯟ ꯍꯣꯏ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯖꯣꯅꯥꯊꯟ ꯍꯣꯏꯁꯨ ꯒꯥꯔꯤꯁꯤ ꯌꯥꯝ ꯌꯥꯡꯅ ꯊꯧꯗꯨꯅ ꯍꯦꯟꯇꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯅꯤꯡꯗꯅ ꯍꯣꯄꯔꯒꯤ ꯒꯥꯔꯤꯁꯤꯗ ꯁ꯭ꯇꯤꯞ ꯍꯣꯏꯁꯤ ꯑꯃꯨꯛ ꯍꯥꯞꯀꯠꯇꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯕꯣꯕꯇꯤ ꯃꯌꯥꯝꯁꯤꯒꯤ ꯊꯋꯥꯏꯕꯨ ꯀꯜꯂꯝꯂꯒ ꯁꯥ ꯃꯌꯥꯝꯁꯤꯅ ꯌꯣꯝꯁꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯁꯤꯟꯅꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯖꯣꯏꯁꯀꯤ ꯃꯌꯨꯝꯁꯤꯗ ꯄꯨꯂꯞ ꯄꯟꯗꯨꯅ ꯂꯩꯔꯦ꯫ ꯖꯣꯅꯥꯊꯟꯅꯁꯨ ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯎ ꯋꯤꯜꯕꯨ ꯀꯣꯟꯗꯨꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤ꯫ ꯁꯣꯝꯗ ꯍꯣꯄꯔꯁꯨ ꯂꯝꯗꯝꯁꯤꯒꯤ ꯑꯍꯦꯟꯕ ꯐꯣꯔꯁ ꯀꯌా ꯑꯃ ꯀꯧꯗꯨꯅ ꯍꯣꯀꯤꯟꯁ ꯂꯦꯞꯇꯨꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯀꯟꯅ ꯄꯤꯔꯤ꯫ ꯗꯁꯇꯤꯟꯅ ꯍꯣꯄꯔꯗ ꯃꯈꯣꯏꯅ ꯅꯪꯒꯤ ꯋꯥꯐꯝꯗꯨ ꯐꯖꯅ ꯇꯥꯕꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯑꯗꯣꯝꯁꯤ ꯃꯈꯣꯏꯅ ꯊꯥꯖꯕꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯣꯄꯔꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯥꯏꯛꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯝꯗꯨꯅ ꯉꯥꯏꯔꯒ ꯂꯩꯒꯗꯣꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯐꯩ ꯍꯥꯏꯔꯤ꯫ ꯍꯣꯄꯔꯅꯁꯨ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯈꯤꯒꯅꯤ ꯍꯥꯏꯔꯝꯂꯒ ꯖꯣꯏꯁꯀꯤ ꯃꯅꯥꯛꯁꯤꯗ ꯑꯃꯨꯛ ꯆꯪꯉꯛꯂꯤ꯫ ꯖꯣꯏꯁꯨ ꯀꯥ ꯑꯃꯗ ꯃꯊꯟꯇ ꯁꯥ ꯃꯌꯥꯝꯅ ꯍꯥꯠꯇꯣꯛꯄꯤꯍꯧꯔꯕ ꯕꯣꯕꯀꯤ ꯋꯥꯈꯟꯗ ꯀꯞꯇꯨꯅ ꯃꯊꯟꯇ ꯎꯪꯂꯒ ꯐꯝꯂꯤ꯫ ꯍꯣꯄꯔꯁꯨ ꯖꯣꯏꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯈꯟ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯐꯝꯊꯔꯒ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯑꯉꯥꯡꯁꯤꯡꯁꯤ ꯕꯣꯕꯀꯤ ꯋꯥꯈꯟꯗ ꯋꯥꯈꯟ ꯅꯨꯡꯉꯥꯏꯇꯅ ꯐꯝꯅꯔꯤ꯫ ꯃꯥꯏꯛꯅ ꯍꯧꯖꯤꯛ ꯕꯣꯕꯅ ꯋꯤꯜꯒꯤꯗꯃꯛ ꯄꯨꯕꯤꯔꯛꯑꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯃꯗꯤ ꯁꯥꯟꯅꯄꯣꯠꯁꯤꯡꯁꯤ ꯄꯥꯏꯗꯨꯅ ꯗꯁꯇꯤꯟ ꯍꯣꯏ ꯂꯨꯀꯥꯁ ꯍꯣꯏꯗ ꯕꯣꯕꯀꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯂꯤ꯫ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕꯅ ꯈꯪꯕ ꯌꯥꯎꯕ꯭ꯔꯥ ꯕꯣꯕꯀꯤ ꯀꯦꯔꯤꯌꯔꯁꯤ ꯑꯩꯈꯣꯏꯒꯤ ꯍꯣꯀꯤꯟꯁꯤꯗꯒꯤ ꯍꯧꯈꯤꯕꯅꯦ ꯍꯥꯏꯕꯁꯤ? ꯂꯨꯀꯁꯅ ꯑꯁꯦꯡꯕꯒꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯥꯏꯛꯅ ꯃꯥꯅꯤ, ꯑꯆꯨꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯣꯀꯤꯟꯁꯀꯤ ꯍꯥꯏꯁ꯭ꯀꯨꯜꯁꯤꯗꯒꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯍꯥꯛꯅ ꯉꯁꯤ ꯐꯪꯈꯤꯕ ꯒ꯭ꯌꯥꯟꯁꯤꯡꯗꯨ ꯇꯥꯟꯕ ꯉꯝꯈꯤꯕꯅꯤ꯫ ꯅꯈꯣꯏꯅꯗꯤ ꯊꯥꯖꯔꯣꯏ, ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯁꯨ ꯕꯣꯕꯇꯒꯤ ꯂꯣꯏꯅ ꯇꯝꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯤꯁꯤꯁꯦ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯟꯗꯣꯛꯄꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯗꯁꯇꯤꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯃꯥꯏꯛ? ꯍꯣꯄꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯗ ꯑꯆꯨꯝꯕ ꯑꯃ ꯌꯥꯎꯔꯤ꯫ ꯑꯩꯈꯣꯏ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗꯨꯒꯤ ꯃꯇꯦꯡ ꯉꯥꯏꯕ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯅ ꯗꯦꯃꯣꯗꯣꯛꯁꯤꯡꯗꯨ ꯂꯥꯟꯊꯦꯡꯅꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤ꯫ ꯃꯦꯛꯁꯅ ꯅꯪ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤꯕ? ꯗꯦꯃꯣꯗꯣꯛꯁ ꯍꯥꯏꯕ? ꯑꯗꯨꯅ ꯀꯅꯥꯅ ꯊꯣꯜꯂꯝꯂꯤꯕ ꯃꯤꯡꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯗꯁꯇꯤꯟ ꯃꯁꯤ ꯑꯩꯅ ꯊꯣꯟꯕ ꯃꯤꯡꯅꯤ꯫ ꯗꯦꯃꯣꯒꯣꯔꯒꯣꯟ ꯍꯥꯏꯔꯤꯕ ꯃꯣꯟꯁꯇꯔꯗꯨꯒ ꯍꯨꯏ ꯃꯥꯟꯕꯗꯨꯒ ꯄꯨꯟꯁꯤꯜꯂꯕꯅꯤꯅ ꯗꯦꯃꯣꯗꯣꯛꯁ ꯇꯥꯔꯦꯗꯅ꯫ ꯑꯩꯅ ꯊꯣꯜꯂꯤꯕ ꯃꯤꯡꯁꯦ ꯑꯗꯨꯝ ꯌꯥꯕꯅꯤ꯫ ꯑꯩꯅ ꯌꯣꯛꯑꯝꯕ ꯗꯥꯔꯇꯦꯅꯤꯌꯟ ꯑꯗꯨ ꯃꯥ ꯈꯛꯇ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯅꯁꯨ ꯊꯦꯡꯅꯕ ꯉꯝꯃꯝꯒꯗꯕꯅꯤ꯫ ꯁꯥ ꯑꯗꯨ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯦ꯫ ꯄꯨꯔꯥ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃꯒꯨꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯂꯥꯟꯃꯤ ꯄꯜꯂꯛꯄꯁꯤꯗ ꯃꯥꯏꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤꯕ? ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯍꯥꯏꯕ? ꯃꯁꯤꯗꯒꯤ ꯃꯥꯏꯛꯅ ꯋꯤꯜꯅ ꯌꯦꯛꯑꯝꯕ ꯁꯦꯗꯣ ꯃꯣꯟꯁꯇꯔ ꯑꯁꯤꯒꯤ ꯄꯤꯛꯆꯔꯁꯤ ꯄꯨꯊꯣꯛꯇꯨꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯒꯗꯧꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯅꯠꯇꯦ, ꯍꯥꯏꯕꯗꯤ ꯗꯦꯃꯣꯗꯣꯛꯁꯤꯡꯗꯨ ꯅꯠꯇꯦ, ꯃꯁꯤꯒꯤ ꯁꯦꯗꯣ ꯃꯣꯟꯁꯇꯔ ꯑꯁꯤꯒꯅꯤ꯫ ꯃꯁꯤ ꯊꯤꯡꯕ ꯉꯝꯂꯕꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯊꯤꯡꯕ ꯉꯝꯒꯅꯤ꯫ ꯋꯤꯜꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯈ꯭ꯔꯦ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯕꯗ ꯃꯁꯤ ꯚꯥꯏꯔꯁ ꯑꯃꯒꯨꯝꯕꯅꯦ ꯍꯥꯏꯕꯅꯤ꯫ ꯋꯤꯜꯒꯤ ꯍꯛꯆꯥꯡꯗꯁꯨ ꯃꯁꯤꯅ ꯆꯪꯈꯤꯕꯗꯒꯤ ꯑꯣꯟꯅꯕ ꯁꯪꯁꯥꯔꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯀ ꯋꯤꯜꯒ ꯍꯧꯖꯤꯛꯇꯤ ꯀꯅꯦꯛꯁꯟ ꯂꯣꯏꯅ ꯂꯩꯅꯔꯕꯅꯤ꯫ ꯁ꯭ꯇꯤꯞꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯁꯤꯗ ꯃꯉꯣꯟꯗꯁꯨ ꯚꯥꯞ ꯇꯥꯅꯕ ꯐꯖꯅ ꯍꯥꯏꯌꯨ ꯍꯥꯏꯔꯤ꯫ ꯃꯥꯏꯛꯅ ꯃꯁꯤꯒꯤ ꯁꯦꯗꯣ ꯃꯣꯟꯁꯇꯔꯁꯤ ꯑꯣꯟꯅꯕ ꯁꯪꯁꯥꯔꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯀ ꯂꯣꯏꯅ ꯀꯅꯦꯛꯁꯟ ꯂꯩꯅꯩ꯫ ꯑꯗꯨꯅ ꯑꯃꯗ ꯆꯩꯊꯦꯡ ꯍꯦꯛ ꯐꯪꯕꯒ ꯑꯃꯗꯁꯨ ꯆꯩꯅꯥ ꯂꯣꯏꯅ ꯐꯥꯎꯅꯩ꯫ ꯍꯥꯏꯕꯗꯤ ꯃꯔꯤ ꯃꯔꯥꯡꯁꯤꯡꯗꯨꯗ ꯆꯩꯅꯥ ꯄꯤꯕ ꯃꯇꯝꯗ ꯋꯤꯜꯗꯁꯨ ꯆꯩꯅꯥ ꯐꯥꯎꯏ, ꯑꯗꯨꯒ ꯁꯥꯁꯤꯡꯗꯨꯗꯁꯨ ꯐꯥꯎꯏ꯫ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤꯈꯤꯕ ꯑꯃ ꯂꯩ, ꯍꯥꯏꯞ ꯃꯥꯏꯟꯒꯤ ꯃꯇꯥꯡꯗ ꯑꯃ꯫ ꯁ꯭ꯇꯤꯞꯅ ꯍꯥꯏꯞ ꯃꯥꯏꯟ ꯍꯥꯏꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯗꯁꯇꯤꯟ ꯑꯃꯨꯛ ꯁꯨꯒꯥꯏꯅ
हाइप माइन हाइबदी सुपर मैचिन अमगुम मागी सरू खरा लेखिबा खुदिमक लोइना मरी लेनहनबनी लोइना कनेक्शन तौनबनी माइकना अदुना मसिगी शेडो मोन्स्टार सिना खुदिमक कंट्रोल तौबनी मयामसिगी ब्रेन से महांगनी ngangnariba wafam singsida Dustin da idea hena laktuna hairibisinidi mind flayer hariba monster adugumna hairagli Lucas hoi Mike hoisu mind flayer hariba monster si loina ningchanglakle makoina di game singda amadi comic singda masi loina thengna khraba ngaktani adubu nang kaidi kaudun leirure hojikta wafam si nainarakpasida ningsingba honaragle Dustin hojik mind flayer hariba monster sigi matangda lari ma puthokuna mayamsida akupo wafam khara pongdoknaba tawri Hopper na nakoina mind flayer haribasina karino kanano haidun hangli Dustin masi atopa dimension amagi sangsarda leiba monster amani mahaksi yang kuina punsi manbadagi mahaki asengba mayum phawa kaukhrabani mahakna atopa dimension gi sangsarda chachatuna mafamduda leiba jiba khudimak mahaki minai ona thambada natana jiba khudimaki mind chu mahana control tawba ngammi masi wari da laikta thengnaba pudi oi adubu aikhoina hojik thengnariba shadow monster sigi example amane habasu yai makoini si matang kharadadi yamanaba position da leiri Nensina adorabdi masigi mind flavor asi mahakna pamlebsina karino haidun hangli Dustina Nancy wahi si semtoktuna mind flavor haigadamate mind player haigadabani mahakna pamlebsi jiba khudimakta amadi aikoida mahakna sasan tawudu pamani mahaki rule chana hanbadu pamani Stepna o adorabdi German gumna Dustina muk semtoktuna German haigadabnate Nazis haigadabani hojik Nancy ga Steve kasi angang ojarabasu Dustin hena khangba henjalakpasida ikaire Dustin makata aduna adubu Nazis singdi atopa sangsardagi lakhibadi nate adubu mind flayer hariba monster sidi atopa dimension gi sangsar sida chatchatuna mana kudum chansanna bonabani Lucas na akhona wafam si yang koithokna lidrabasu sumaina heta khanbasu yai akhoi gi sangsar si hojikti loigadore haiduna Steve na o akhoi gi sangsar si loigadoraba aduga akhona kaimta su tawba ngamde Nancy na larik si pakatuna adu harabdi mahak si nakhoina haibagi matung ina khudimaki brain ne hairbanina mahak si hatlabadi kamdawgani haiduna hangli Mike na adumain tawrabadi magi control da leiramliba khudimak loina sikhrakani hairi Hopper na larik si pakatuna mu farene adu harabdi masi kamaina hatkani haibadudi larik si da yawbara haiduna kana yengli Dustin na madudi khara luna thokani akhona nomai kaplaga phai tawraga mabu hatpa ngamgadaba nate haibadi mahak si zombies kumba nate zombies ti masagi mind amata yawjaba nate adubu masidi jiba khudimak si mahakna control tawrakadoribani masi game da akhona thengna khibani hairagli ngasaidagi serious oina sanariba wari sida Dustin aroibada game ne harakpachida Hopper su sawgalaktuna lariki langthomaga chatkre Dustin akhoi nangna kaukiba lanmi singdu ngaiduna adum laigadoribara haidun hangli Hopper na hoi laigadabani makhoi soidan lakani hairi Mike na adom na hojikta akhoi hangkiba natra shadow monster amadi mind flayer si kamaina thingadagi haiduna makhoi di nangi nongmaiduna kabada su sibasu leite Hopper na adudi nangna kamaina khangi ba haiduna hangli Mike na ngasai leptu da sidri dudi aina loina uhorabani nangna sana su khangamgani Lucas na akhoi sima su khangi jiba singdu hena sum chawkhalakani habasi Dustin na mu aduga sima su khangi mafam sida santoktuna leiriba surung sing adu su city da su yoksalaklagani adu su yam thuna numit kharani sida tanja sida Joyce kapli tholaktuna Hopper da angang singsina haribasi achumbani akhoi mahakpu lepa laitana thengnagadabani mahakpu hataba yadabani ai mahakpu hatpa pami hairi Hopper na Joyce ai sunangonda phawribani aina su hatpa pamlibani adubu kamaina hatkadabno hadudi khangdri tholi iba jiba singdu su kamdawba jibano habdu su karimta khangdri masida akhoi kari upai leirige Mike na nakandagi hoi adubu will nadi loina khanglibani mafam sida leiriba akhoi mayam sidagi will khatada khangadabani shadow monster si kamaina thingadagi habasi mahakti makhoiga connected oidun leikrabani aduna shadow monster adugi maramda su mahakna loina khangani Max na adubu hojikti will dai khoina karamna thajaba thamgadoribano hojikti mahaksi mind flayer adugi paumi ma habdu oikrabani hairi Mike na karigumba akhona will si masamakna leiba mafamsi khangandrabadi mahakna pau piba su ngamoi adum tawrabadi will ga khoiga akupwari singsi saba ya hauragani hairi masidagi Hopper na Joyce hoigi maningda leiriba sangsida leiriba pochai singsi loina hontokba haukre aduga mafamsi ahoba amata thamdabi loina mention ba haukre sangasi ahora loi mention ba loiduna will si ukhong amata punchanduna location si mahakna khangdanabagidamak mamaida lai thanjanduna thamkre aduga gyan laknaba Hopper na mahi malas lasing luptuna will da namhanbadagidi will si makeup khangthok tholakli hojik will na thamliba mafamsina makhoigi maningda leiba sangdudani aduga yumsidana hojik Nancy hoi si Dustin hoi Lucas hoiga punna leiminari makhoi si hojik kari tungda kari thokadabno habdu khangdabadagi yam matha sana leinare Max na Lucas ta sa singduna akhoi gi leifam si khangkrabadi kamdawgani haidun hangli
ꯂꯨꯀꯁꯅ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯤ ꯊꯤꯕ ꯁꯨꯡꯐꯪ ꯐꯪꯂꯣꯏ ꯍꯥꯏꯔꯤ꯫ ꯃꯦꯛꯁꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯊꯤꯕ ꯐꯪꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯂꯨꯀꯁꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯋꯤꯜꯁꯤ ꯌꯥꯟ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯃꯥꯏꯗ ꯂꯥꯏꯠ ꯃꯌꯥꯝ ꯑꯃ ꯊꯥꯟꯖꯟꯗꯨꯅ ꯂꯩꯔꯝꯂꯕꯅꯤꯅ ꯃꯥꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯦ꯫ ꯍꯣꯄꯔꯅꯁꯨ ꯋꯤꯜ ꯃꯁꯥꯃꯛꯅ ꯌꯦꯛꯈꯤꯕ ꯁꯦꯗꯣ ꯃꯣꯟꯁꯇꯔꯗꯨꯒꯤ ꯗ꯭ꯔꯣꯌꯤꯡꯁꯤ ꯄꯨꯁꯟꯗꯨꯅ ꯃꯁꯤ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯋꯤꯜꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯍꯥꯏꯔꯛꯂꯦ꯫ ꯃꯃꯥ ꯖꯣꯏꯁꯅꯁꯨ ꯋꯤꯜꯕꯨ ꯊꯦꯝꯗꯨꯅ ꯁꯦꯗꯣ ꯃꯣꯟꯁꯇꯔ ꯑꯗꯨ ꯀꯃꯥꯏꯅ ꯊꯤꯡꯒꯗꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ꯫ ꯑꯗꯨꯕꯨ ꯋꯤꯜꯅ ꯈꯪꯁꯥꯎ ꯁꯥꯎꯔꯛꯇꯨꯅ ꯃꯉꯣꯟꯗ ꯄꯨꯜꯂꯤꯕꯁꯤ ꯀꯔꯤꯅꯣ, ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯋꯤꯜꯅ ꯍꯧꯖꯤꯛ ꯌꯥꯝ ꯁꯥꯎꯅ ꯃꯥꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯕ ꯑꯁꯤꯗ ꯃꯐꯝꯁꯤꯗ ꯊꯥꯜꯂꯤꯕ ꯂꯥꯏꯠꯁꯤꯡꯁꯤ ꯈꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯣꯄꯔꯅꯁꯨ ꯋꯤꯜꯕꯨ ꯀꯣꯟꯗꯨꯅ ꯀꯟꯅ ꯊꯦꯝꯂꯤ꯫ ꯋꯤꯜꯁꯨ ꯇꯞꯅ ꯑꯃꯨꯛ ꯇꯞꯊꯈꯤꯗꯨꯅ ꯃꯍꯥꯛꯅ ꯂꯥꯎꯕ ꯑꯁꯤ ꯇꯣꯛꯈꯤꯕꯗꯒꯤ ꯂꯥꯏꯠꯁꯤꯡꯁꯤꯁꯨ ꯅꯣꯔꯃꯦꯜꯗ ꯑꯃꯨꯛ ꯉꯥꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯃꯥ ꯖꯣꯏꯁꯅ ꯋꯤꯜꯒꯤ ꯃꯃꯥꯡꯁꯤꯗ ꯆꯞ ꯆꯥꯅ ꯐꯝꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯗꯣ ꯃꯣꯟꯁꯇꯔꯗꯨꯅ ꯈꯨꯗꯝ ꯆꯟꯁꯤꯟꯈ꯭ꯔꯕ ꯃꯥꯏꯟꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯅꯕꯒꯤꯗꯃꯛ ꯍꯧꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯤ꯫ ꯋꯤꯜꯁꯨ ꯈꯔ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯀꯟꯅ ꯇꯥꯔꯤ꯫ ꯃꯌꯥꯝꯕ ꯖꯣꯅꯥꯊꯟꯅꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅꯤꯅ ꯃꯇꯝ ꯑꯃ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯤ꯫ ꯃꯥꯏꯛꯅꯁꯨ ꯅꯥꯀꯟꯗꯒꯤ ꯋꯤꯜꯒ ꯃꯈꯣꯏꯅꯤ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯤ꯫ ꯋꯤꯜꯁꯨ ꯃꯌꯥꯝꯕ ꯖꯣꯅꯥꯊꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯥꯏꯛꯇ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯕꯁꯨ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ꯫ ꯃꯍꯥꯛꯅ ꯁꯦꯗꯣ ꯃꯣꯟꯁꯇꯔꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅꯤꯡꯂꯕꯁꯨ ꯃꯆꯤꯟꯗꯒꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯆꯧꯀ꯭ꯔꯤꯁꯤꯗ ꯁꯥꯏꯟ ꯑꯃ ꯀꯟꯅ ꯇꯧꯔꯤ꯫ ꯋꯤꯜꯁꯨ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤꯡꯁꯤ ꯃꯨꯟꯅ ꯇꯥꯔꯝꯂꯒ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯒꯦ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯒꯤ ꯁꯛꯇꯝꯁꯤ ꯑꯃꯨꯛ ꯈꯪꯍꯣꯡ ꯍꯣꯡꯆꯟꯈꯤꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯂꯥꯎꯔꯕꯁꯨ ꯃꯈꯨꯠꯁꯤꯅꯗꯤ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯣꯡꯗꯣꯛꯅꯤꯡꯕꯗꯒꯤ ꯀꯛ ꯌꯩꯗꯨꯅ ꯁꯥꯏꯟ ꯑꯃ ꯀꯟꯅ ꯇꯧꯔꯤ꯫ ꯃꯁꯤꯕꯨ ꯍꯣꯄꯔꯅ ꯎꯕꯗꯒꯤ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯀꯣꯂꯣꯝ ꯑꯃꯅ ꯋꯤꯜꯅ ꯆꯧꯀ꯭ꯔꯤ ꯃꯈꯣꯛꯇꯨꯗ ꯊꯤꯟꯈꯤꯕ ꯀꯣꯠ ꯑꯗꯨ ꯌꯦꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯁꯤꯗ ꯋꯤꯜꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯍꯥꯏꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯆꯤꯟꯗꯒꯤ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯁꯥꯏꯟ ꯑꯣꯏꯅ ꯇꯧꯔꯛꯂꯤ ꯍꯥꯏꯗꯨꯅ ꯀꯣꯠ ꯑꯁꯤ ꯆꯦ ꯑꯃꯗ ꯌꯦꯛꯊꯣꯛꯂꯤ꯫ ꯁ꯭ꯇꯤꯞꯅꯗꯤ ꯃꯁꯤ ꯈꯪꯗꯕꯗꯒꯤ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯁꯤ ꯃꯣꯔꯁ ꯀꯣꯠꯅꯤ ꯍꯥꯏꯔꯤ꯫ ꯀꯣꯠ ꯑꯁꯤ ꯍꯧꯖꯤꯛ ꯍꯣꯄꯔꯅ ꯃꯌꯦꯛ ꯑꯣꯏꯅ ꯏꯊꯣꯛꯄꯗ ꯑꯩ ꯋꯤꯜꯅꯤ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯍꯣꯄꯔꯅ ꯃꯌꯥꯝꯁꯤꯗ ꯋꯤꯜꯁꯤ ꯍꯧꯖꯤꯛꯁꯨ ꯁꯔꯨꯛ ꯈꯔꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯟꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯋꯥꯐꯝ ꯈꯔꯗꯤ ꯐꯣꯡꯗꯣꯛꯄ ꯄꯥꯝꯂꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯖꯣꯅꯥꯊꯟꯅ ꯋꯤꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯩꯁꯤ ꯃꯅꯥꯛꯇ ꯄꯨꯁꯟꯗꯨꯅ ꯊꯥꯔꯒ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯗꯨꯅ ꯋꯤꯜꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯥꯏꯟꯁꯤ ꯍꯜꯂꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯋꯥꯔꯤꯁꯤꯡꯁꯤ ꯄꯪꯁꯥꯗ ꯁꯥꯔꯒ ꯋꯤꯜꯅꯗꯤ ꯆꯧꯀ꯭ꯔꯤꯁꯤꯗ ꯊꯤꯟꯗꯨꯅ ꯁꯥꯏꯟ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯂꯤ꯫ ꯍꯣꯄꯔ ꯍꯣꯏꯅ ꯆꯦꯁꯤꯗ ꯏꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯀ꯭ꯂꯣꯖ ꯒꯦꯠ ꯍꯥꯏꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁꯦꯗꯣ ꯃꯣꯟꯁꯇꯔ ꯑꯗꯨ ꯊꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯒꯦꯠ ꯑꯗꯨ ꯂꯣꯟꯁꯜꯂꯨ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯋꯤꯜꯁꯤ ꯃꯌꯥꯝꯗ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯑꯝꯃꯒ ꯃꯃꯤꯠꯁꯤ ꯉꯣꯔꯣꯡ ꯑꯣꯟꯈꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯣꯄꯔꯅꯁꯨ ꯋꯤꯜꯒꯤ ꯃꯑꯣꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯦꯗꯣ ꯃꯣꯟꯁꯇꯔꯗꯨꯗ ꯄꯥꯎ ꯄꯤꯔꯦ ꯈꯪꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯅꯕ ꯍꯤꯗꯥꯛꯁꯤ ꯑꯃꯨꯛ ꯀꯥꯞꯁꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯋꯤꯜꯅ ꯂꯩꯔꯤꯕ ꯁꯪꯁꯤꯗꯒꯤ ꯋꯤꯜꯁꯤ ꯑꯃꯨꯛ ꯄꯨꯊꯣꯛꯄꯤꯔꯛꯇꯨꯅ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯄꯨꯁꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯃꯥꯏꯀꯩ ꯁꯣꯝꯗ ꯁꯥ ꯀꯌꯥ ꯑꯃ ꯈꯣꯡꯗꯨꯅ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯌꯨꯝꯁꯤꯗ ꯄꯨꯂꯞ ꯂꯩꯗꯨꯅ ꯍꯣꯄꯔꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯖꯣꯅꯥꯊꯟꯒ ꯁ꯭ꯇꯤꯞꯀꯗ ꯀꯥꯞꯄ ꯍꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯁꯤꯗꯤ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯅꯣꯡꯃꯩ ꯀꯥꯞꯄꯁꯤ ꯍꯩꯔꯝꯗ꯭ꯔꯦ꯫ ꯅꯦꯟꯁꯤꯅ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯩ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩꯁꯤ パイꯗꯨꯅ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯍꯣꯄꯔꯁꯨ M16ꯁꯤꯒ ꯃꯄꯥꯟꯂꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯁꯥꯁꯤꯡꯁꯤꯁꯨ ꯌꯨꯝꯁꯤꯗ ꯅꯛꯁꯜꯂꯛꯄꯒꯤ ꯁꯃꯤꯟ ꯃꯌꯥꯝ ꯑꯃ ꯐꯪꯂꯦ꯫ ꯃꯅꯨꯡꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯄꯨꯡꯐꯥ ꯄꯥꯈꯠꯅꯗꯨꯅ ꯁ꯭ꯇꯦꯞꯇ ꯂꯣꯏꯅ ꯂꯩꯅꯔꯤ꯫ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯁꯥꯁꯤꯡꯁꯤꯁꯨ ꯈꯣꯡꯗꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯀꯣꯏꯄꯥꯏ ꯄꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗꯁꯨ ꯎꯔꯤ꯫ ꯍꯧꯖꯤꯛ ꯁꯥꯁꯤꯡꯁꯤ ꯌꯥꯝ ꯀꯟꯅ ꯈꯣꯡꯉꯝꯃꯒ ꯇꯨꯃꯤꯟꯅ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯁꯤꯁꯨ ꯁꯥꯁꯤꯡꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯁꯤꯗ ꯌꯥꯝ ꯀꯤꯅ ꯄꯨꯡꯄꯥ ꯄꯥꯈꯠꯇꯨꯅ ꯌꯥꯝ ꯉꯛꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯊꯣꯡꯅꯥꯎꯁꯤꯗ ꯁꯥ ꯑꯃ ꯌꯥꯝ ꯀꯟꯅ ꯂꯪꯁꯜꯂꯛꯂꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯁꯥꯁꯤꯗ ꯄꯨꯂꯞ ꯑꯣꯟꯁꯟꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯁꯥꯁꯤꯗꯤ ꯑꯁꯤꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯍꯣꯄꯔꯅ ꯅꯦꯠꯇꯨꯅ ꯌꯦꯡꯕꯗꯁꯨ ꯁꯥꯁꯤ ꯑꯁꯤꯕꯅꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯨꯝꯁꯤꯒꯤ ꯊꯣꯡꯁꯤ ꯄꯣꯅꯥ ꯑꯁꯤ ꯇꯞꯅ ꯂꯧꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯁꯤ ꯑꯃꯨꯛ ꯑꯣꯟꯁꯟꯗꯨꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯈꯨꯠꯂꯥꯏꯁꯤꯡꯁꯤ ꯑꯦꯝ ꯇꯧꯗꯨꯅ ꯄꯣꯏꯁꯟꯗ ꯂꯣꯏꯅ ꯂꯩꯅꯔꯤ꯫ ꯍꯧꯖꯤꯛ ꯊꯣꯡ ꯑꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯉꯛꯂꯤꯕꯁꯤ 11 ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯉꯁꯥꯏ ꯃꯄꯥꯟꯗ ꯁꯥꯁꯤꯡꯅ ꯈꯣꯡꯈ꯭ꯔꯤꯕꯁꯤꯡꯗꯨ ꯃꯍꯥꯛ ꯂꯥꯛꯇꯨꯅ ꯁꯥꯁꯤꯡꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄ ꯑꯣꯏꯔꯝꯂꯦ꯫ ꯌꯨꯝ ꯃꯅꯨꯡꯗ ꯂꯪꯁꯜꯂꯛꯂꯤꯕ ꯁꯥꯁꯤꯁꯨ 11ꯅ ꯍꯥꯠꯇꯣꯛꯇꯨꯅ ꯂꯪꯁꯜꯂꯛꯄꯅꯤ꯫ 11 ꯎꯕꯗ ꯃꯌꯥꯝꯁꯤ ꯄꯨꯡꯉꯛ-ꯉꯛꯇꯨꯅ ꯌꯦꯡꯅꯔꯤ꯫ ꯃꯥꯏꯛꯇꯤ 11 ꯎꯕꯗ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ 11ꯁꯨ ꯃꯥꯏꯛ ꯎꯕꯗ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ episode ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫